ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯗ ꯃꯤꯔꯥ ꯑꯃꯁꯨꯡ ꯂꯨꯈꯣꯏ ꯃꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯊꯥꯖꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯍꯧꯗꯣꯔꯛꯄꯗ ꯑꯃꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯔꯗꯨꯅ ꯍꯦꯛꯇ ꯌꯥꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯑꯃꯕꯨ ꯇꯧꯕ ꯃꯇꯝꯗ ꯇꯨꯡꯗ ꯐꯠꯇꯕ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯟꯊꯈꯤꯔꯝꯗꯦ꯫ ꯅꯤꯡꯕꯒ ꯇꯧꯕꯒ ꯃꯥꯟꯅꯔꯝꯃꯤ꯫ ꯊꯕꯛꯁꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯨꯅ ꯍꯦꯛꯇ ꯄꯥꯡꯊꯣꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯆꯥꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯕꯤꯔꯥ ꯃꯄꯥ ꯃꯃꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯧ ꯂꯩꯔꯝꯃꯤ꯫ ꯂꯧ ꯑꯗꯨꯗꯒꯤ ꯀꯥꯔꯛꯄ ꯐꯧꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯆꯥꯕ ꯀꯣꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯁꯦꯜ ꯂꯥꯛꯅꯕ ꯃꯔꯝ ꯂꯩꯇꯕꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯄꯣꯏꯅꯨ ꯊꯥꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯅꯕ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯌꯥꯟꯕ ꯆꯠꯅꯔꯝꯃꯤ꯫ ꯄꯣꯏꯅꯨ ꯊꯥ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯣꯡꯃ ꯆꯥꯛ ꯏꯁꯤꯡ ꯉꯟꯅ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯕꯤꯔꯥ ꯃꯥꯒꯤ ꯃꯄꯥꯒ ꯂꯣꯏꯅꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥꯒ ꯃꯥꯒꯤ ꯁꯟ ꯒꯥꯔꯤ ꯇꯣꯡꯅꯔꯗꯨꯅ ꯁꯤꯡ ꯌꯥꯅꯅꯕꯒꯤꯗꯃꯛ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯟꯗꯛꯇꯤ ꯎ ꯐꯖꯕ ꯌꯥꯝ ꯂꯩꯔꯝꯃꯅꯤꯕꯣ꯫ ꯑꯩꯗꯤ ꯐꯕꯨ ꯐꯖꯔꯗꯤ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯌꯥꯜꯂꯗꯧꯅꯤ꯫ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯎ ꯐꯖꯕ ꯂꯣꯏꯅ ꯌꯥꯜꯂꯅꯤ ꯍꯥꯏꯗꯨꯕꯨ ꯅꯁꯥꯅ ꯄꯨꯕ ꯉꯝꯒꯗꯕꯗ ꯍꯣꯠꯅꯧꯗ ꯉꯝꯃꯣꯏꯗꯕꯗꯗꯤ ꯇꯧꯅꯨꯀꯣ꯫ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯈꯔꯇꯃꯛ ꯏꯁꯥꯅ ꯉꯝꯒꯗꯕꯗꯨꯗꯣ ꯑꯩꯈꯣꯏꯗꯤ ꯅꯍꯥ ꯑꯣꯏꯖꯔꯤꯌꯦ ꯑꯗꯨꯅ ꯃꯤꯠꯁꯤꯅ ꯍꯦꯛ ꯎꯕ ꯃꯈꯩ ꯍꯦꯛꯇ ꯌꯥꯜꯂꯗꯧꯅꯤ꯫ ꯍꯣꯏ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡꯁꯤꯡ ꯅꯣꯏꯒꯨꯝꯕꯁꯤꯗꯤ ꯉꯥꯡꯅꯕꯒ ꯉꯝꯖꯄꯣꯟꯇꯦ꯫ ꯅꯨꯄꯤ ꯑꯃꯅ ꯍꯣ ꯇꯥꯗꯥ ꯉꯥꯡꯂꯨꯅꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯁꯤꯡꯁꯤꯗꯤ ꯉꯥꯡꯅꯕ ꯋꯥꯕꯅꯤ꯫ ꯕꯤꯔꯥꯅ ꯕꯥꯕꯥ ꯉꯁꯤꯗꯤ ꯐꯖꯔꯕ ꯎ ꯈꯜꯂꯒ ꯌꯥꯟꯁꯤ꯫ ꯃꯌꯥꯝꯅꯀꯌꯥ ꯆꯪꯅꯗꯕ ꯃꯐꯝ ꯍꯩꯅꯕꯤ ꯃꯐꯝ ꯍꯥꯏꯕꯗꯣ ꯑꯗꯨꯗꯗꯤ ꯐꯖꯔꯕ ꯎ ꯃꯌꯥꯝ ꯑꯃ ꯍꯧꯋꯤ ꯍꯥꯏꯅꯩ꯫ ꯉꯁꯤꯒꯤꯗꯤ ꯑꯗꯣꯝꯗ ꯍꯦꯛꯇ ꯇꯧꯔꯁꯤ꯫ ꯑꯍꯜ ꯑꯃꯅ ꯍꯥꯏ ꯕꯤꯔꯥ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯆꯪꯅꯗꯕ ꯃꯐꯝꯅꯤ꯫ ꯊꯥꯏꯅꯗꯒꯤ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯂꯥꯏ ꯐꯠꯇꯕꯒꯤ ꯂꯩꯐꯝꯅꯤ ꯍꯩꯅꯕꯤ ꯃꯐꯝ ꯍꯥꯏꯔꯤꯅꯦ ꯑꯗꯨꯅꯕꯣ꯫ ꯕꯤꯔꯥꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯑꯍꯜ ꯅꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ꯫ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯀꯤꯗꯦ꯫ ꯎ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯜꯍꯧꯕ ꯐꯖꯕ ꯈꯟꯕꯁꯤꯗ ꯂꯩꯔꯦ ꯑꯩꯗꯤ꯫ ꯑꯍꯜꯗꯨꯅ ꯏꯃꯥ ꯏꯄꯦꯝꯃ ꯍꯥꯏ ꯆꯥꯎꯕꯜ ꯅꯆꯥꯁꯦ ꯈꯥꯝꯃꯨꯅꯦ ꯃꯥꯅ ꯉꯥꯡꯖ ꯁꯥꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯐꯠꯇꯦ ꯍꯥꯏꯕꯁꯤꯗ ꯏꯟꯗꯦꯅꯦ ꯃꯁꯦ꯫ ꯆꯥꯎꯕꯜꯅ ꯇꯧꯖꯁꯅꯨꯗ ꯀꯥꯟꯅꯒꯗꯕ ꯇꯧꯕꯕꯨ ꯅꯣꯏꯗꯨꯝ ꯆꯠꯁꯤ ꯃꯐꯝꯗꯨꯗ ꯕꯤꯔꯥꯅ ꯍꯥꯏꯁꯦ꯫ ꯅꯣꯏ ꯅꯄꯥ ꯅꯆꯥꯁꯤꯗꯤ ꯑꯐꯕ ꯉꯥꯡꯕ ꯂꯧꯗꯦꯅꯦ꯫ ꯆꯠꯂꯨ ꯅꯣꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯂꯦꯞꯇꯅ ꯑꯍꯤꯡ ꯆꯨꯞꯄ ꯊꯧꯔꯛꯄꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯆꯤꯡꯈꯣꯡꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯥꯒꯤ ꯁꯤꯡ ꯌꯥꯟꯕ ꯍꯧꯅꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯐꯝ ꯆꯥꯕ ꯌꯦꯡꯅꯔꯗꯨꯅ ꯆꯥꯛ ꯊꯣꯡꯅꯔꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯂꯣꯏꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯃꯁꯥꯒꯤ ꯇꯨꯝꯅꯅꯕ ꯁꯪ ꯃꯆꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯪ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯎ ꯌꯥꯟꯕ ꯑꯃꯨꯛ ꯍꯧꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯕꯤꯔꯥ ꯅꯈꯣꯏ ꯄꯥꯕꯒ ꯅꯪꯒꯗꯤ ꯃꯌꯥꯝꯅ ꯈꯥꯝꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯩꯅꯕꯤ ꯃꯐꯝꯗ ꯌꯥꯜꯂꯨꯔꯣꯅꯦ꯫ ꯑꯩꯒꯤꯗꯤ ꯃꯁꯤ ꯍꯦꯛꯇ ꯍꯧꯖꯤꯜꯂꯒꯦ꯫ ꯕꯤꯔꯥꯅ ꯍꯣꯏ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯕ ꯌꯥꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯔꯁꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯟꯗꯦꯅꯦ ꯃꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯇꯧꯔꯣ꯫ ꯍꯦꯔꯦ ꯏꯇꯥꯎ ꯅꯪꯁꯨ ꯅꯨꯄꯥ ꯃꯥꯟꯗꯦꯗ ꯑꯗꯨ ꯀꯤꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯅꯪꯁꯨ ꯂꯥꯎꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗꯅ ꯍꯦꯟꯅ ꯃꯑꯣꯡ ꯑꯆꯨꯝꯕ ꯎ ꯀꯌꯥ ꯍꯧꯔꯤꯁꯦ ꯎꯗ꯭ꯔꯕ ꯅꯪꯕꯣ? ꯅꯨꯄꯥꯗꯨꯅ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩ ꯅꯨꯄꯥ ꯊꯣꯛꯆꯗ꯭ꯔꯦꯍꯦ꯫ ꯀꯗꯥꯏꯗꯒꯤ ꯃꯁꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯤ ꯃꯐꯝꯅꯤ꯫ 𝗪𝗏𝗪 ꯑꯣꯏꯕ ꯂꯩꯍꯧꯔꯦ ꯏꯇꯥꯎ ꯑꯩꯗꯤ ꯄꯥꯕꯒꯤ ꯍꯦꯛꯇ ꯐꯖꯔꯕ ꯈꯜꯂꯒ ꯍꯦꯛꯇ ꯌꯥꯜꯂꯨꯔꯒꯦ꯫ ꯍꯩꯃꯥ ꯆꯠꯈꯤꯅꯣ ꯍꯥꯏꯔꯒ ꯕꯤꯔꯥ ꯆꯠꯈꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯃꯁꯤꯒꯤ ꯃꯄꯥ ꯃꯆꯥꯁꯤ ꯀꯤꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫
ꯕꯤꯔ ꯃꯄꯥ ꯃꯆꯥꯗꯨ ꯀꯤꯕ ꯂꯩꯇꯅ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯗꯨꯅ ꯐꯖꯔꯕ ꯎ ꯑꯃ ꯌꯥꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯤꯡꯖꯪ ꯑꯗꯨꯅ ꯎꯗꯨꯗ ꯑꯍꯨꯝꯂꯛ ꯌꯥꯟꯕꯗ ꯁꯤꯡꯖꯪ ꯑꯗꯨ ꯁꯤꯡꯖꯪꯈꯣꯛꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯕꯤꯔ ꯃꯁꯥꯗꯨ ꯈꯪꯍꯧꯗꯅ ꯇꯨ ꯆꯣꯡꯉꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅꯗꯤ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯁꯤꯡꯖꯪ ꯑꯗꯨ ꯈꯨꯜꯂꯒ ꯄꯥꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯎ ꯌꯥꯟꯕ ꯍꯧꯔꯝꯈꯤ꯫ ꯑꯁꯨꯝ ꯌꯥꯜꯂꯛꯄꯅ ꯎ ꯑꯗꯨ ꯇꯨꯞꯂꯛꯂꯝꯃꯤ꯫ ꯆꯧꯕꯜꯅ "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯌꯥꯜꯂꯛꯂꯤꯕ ꯎꯁꯤꯡ ꯑꯁꯤꯗꯒꯤ ꯃꯁꯤꯒꯤ ꯎꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ꯫ ꯕꯤꯔꯅ "ꯆꯨꯝꯅ ꯆꯨꯝꯃꯤꯕ, ꯆꯥꯎꯅ ꯆꯥꯎꯔꯤꯕ, ꯃꯁꯤꯃꯒ ꯌꯥꯜꯂꯕꯗꯤ ꯃꯀꯛ ꯃꯀꯛ ꯀꯛꯂꯒ ꯈꯥꯏꯗꯣꯛꯂꯒ ꯁꯟ ꯒꯥꯔꯤ ꯑꯁꯦ ꯃꯄꯣꯠꯇꯤ ꯐꯥꯔꯒꯅꯤ." ꯆꯧꯕꯜꯅ "ꯎ ꯑꯁꯦ ꯇꯧꯔꯛꯄ ꯅꯨꯡꯉꯥꯏꯅꯕ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯈꯔ ꯄꯤꯛꯄ ꯃꯑꯣꯡ ꯇꯥꯗꯕ ꯎ ꯑꯁꯦ ꯍꯥꯟꯅ ꯌꯥꯟꯒꯦ ꯍꯥꯏꯕ꯭ꯔꯣ?" ꯕꯤꯔꯅ "ꯌꯥꯅꯤꯗ ꯕꯥꯖꯤ, ꯃꯆꯥ ꯑꯁꯤ ꯁꯣꯛꯍꯟꯗꯅ ꯇꯨꯍꯟꯕ ꯌꯥꯒꯅꯤ꯫ ꯃꯨꯟꯅꯗꯤ ꯌꯦꯡꯉꯨꯀꯣ." ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ "ꯕꯤꯔ ꯃꯄꯥ ꯃꯆꯥꯗꯨꯕꯨ ꯀꯝꯗꯧꯔꯝꯗꯣꯏꯖꯥꯠꯅꯣ?" ꯅꯨꯄꯥ ꯑꯃꯅ "ꯈꯥꯝꯕꯒ ꯌꯥꯗꯦ, ꯐꯖꯕ ꯎ ꯍꯧꯋꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯪꯈꯤ." "ꯐꯖꯕ ꯎ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯋꯥꯐꯝꯗ ꯇꯥꯗꯅ ꯇꯣꯛꯀꯅꯤꯁꯦ꯫ ꯐꯅ ꯐꯖꯅꯗꯤ ꯈꯥꯝꯕꯅꯤ, ꯌꯥꯗꯦ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯁꯦ." ꯑꯍꯜ ꯑꯃꯅ "ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯤꯔꯨꯁꯤꯔꯣ?" ꯅꯨꯄꯤ ꯑꯃꯅ "ꯍꯣꯏꯅꯦ, ꯀꯝꯗꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯣ ꯃꯌꯥꯝ, ꯆꯧꯕꯜ ꯃꯄꯥ ꯃꯆꯥꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯁꯦ." ꯃꯌꯥꯝ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯔꯗꯨꯅ ꯌꯦꯡꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯕꯤꯔꯅ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯄꯥ ꯆꯧꯕꯜꯅ ꯍꯥꯟꯅ ꯌꯥꯜꯂꯕ ꯎ ꯈꯔ ꯁꯟ ꯒꯥꯔꯤꯗ ꯍꯥꯞꯅꯕ ꯇꯦꯟꯅ ꯇꯦꯟꯅ ꯀꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯎ ꯑꯗꯨꯅ ꯇꯨꯔꯝꯗꯥꯏꯗ ꯆꯧꯕꯜ ꯎꯗꯨꯒꯤ ꯇꯨꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯂꯦ ꯈꯟꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯆꯥꯎꯔꯕ ꯎꯗꯨꯅ ꯇꯨꯔꯛꯄꯗ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯃꯆꯥ ꯑꯗꯨꯗ ꯈꯦꯠꯂꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯌꯥꯡꯅ ꯍꯥꯏꯊꯔꯛꯇꯨꯅ ꯎꯈꯣꯛ ꯑꯗꯨꯅ ꯆꯧꯕꯜꯒꯤ ꯃꯁꯥꯗ ꯁꯥꯐꯨ ꯀꯟꯅ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯆꯧꯕꯜꯒꯤ ꯄꯨꯟꯁꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯆꯧꯕꯜꯒꯤ ꯃꯇꯧꯗꯨ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯆꯧꯕꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯑꯍꯜ ꯑꯃꯅ "ꯆꯧꯕꯜ, ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ, ꯀꯔꯤꯅꯣ ꯅꯪꯅ ꯑꯣꯏꯔꯤꯕꯁꯤꯕꯣ?" ꯅꯍꯥ ꯑꯃꯅ "ꯇꯧꯖꯁꯅꯨ, ꯉꯁꯥꯏꯅ ꯑꯩꯈꯣꯏꯅ ꯈꯥꯝꯕꯁꯨ ꯌꯥꯗꯦ, ꯑꯩꯈꯣꯏꯅ ꯈꯥꯝꯂꯤꯉꯩꯗꯨꯗ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯑꯁꯤ ꯊꯣꯛꯂꯝꯃꯣꯏꯗꯕꯅꯤ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ "ꯆꯧꯕꯜ, ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤꯕꯨ ꯏꯅꯝꯃꯅ ꯇꯥꯔꯒ ꯀꯔꯤꯅꯣ ꯑꯣꯏꯒꯗꯧꯔꯤꯁꯤꯕꯣ?" ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯞꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯥꯜꯂꯝꯕ ꯎ ꯑꯃꯗꯤ ꯆꯧꯕꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯕꯤꯔ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯀꯞꯆꯩ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯕꯒ ꯕꯤꯔꯒꯤ ꯃꯃꯥ ꯏꯕꯦꯝꯍꯜꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯖꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯍꯤꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯏꯕꯦꯝꯍꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯗꯨꯅ ꯆꯧꯕꯜꯒꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯄꯣꯠꯂꯣꯏꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯧꯕꯜꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯕꯤꯔ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯃꯊꯟꯇꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯨꯈꯣꯏ ꯃꯄꯥ ꯃꯃꯥꯒꯤ ꯑꯍꯨꯝꯁꯨꯕ ꯃꯆꯥꯅꯤ꯫ ꯃꯊꯛꯇ ꯃꯌꯥꯝꯕ 2 ꯂꯩ꯫ ꯕꯤꯔꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯊꯥ 2 ꯁꯨꯔꯛꯄꯗ ꯂꯨꯈꯣꯏꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯏꯕꯦꯂꯩ ꯀꯧꯏ꯫ ꯃꯍꯥꯛ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯨꯈꯣꯏ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥꯗ ꯂꯨꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯆꯧꯕꯤꯇꯣꯟ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯆꯧꯕꯤꯇꯣꯟꯒꯤ ꯃꯄꯥ ꯆꯤꯡꯂꯦꯟ, ꯂꯩꯋꯥ ꯇꯤꯟꯋꯥ ꯑꯅꯥ ꯑꯌꯦꯛ ꯌꯦꯡꯕꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯃꯃꯤꯡ ꯆꯠꯄ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯇꯅ ꯆꯧꯕꯤꯇꯣꯟꯒꯤ ꯌꯨꯝꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯅ ꯑꯃꯒꯤ ꯌꯨꯝꯗ ꯏꯆꯝ ꯆꯝꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯔꯝꯃꯤ꯫ ꯂꯨꯈꯣꯏꯒꯤ ꯏꯆꯝ ꯆꯝꯖꯕ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯆꯧꯕꯤꯇꯣꯟꯒꯤ ꯃꯄꯥ ꯆꯤꯡꯂꯦꯟꯅ ꯂꯨꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯆꯤꯡꯂꯦꯟꯒꯤ ꯃꯍꯩ ꯑꯗꯨꯕꯨ ꯎꯔꯕꯗ ꯂꯨꯈꯣꯏ ꯃꯥꯏꯕ ꯇꯝꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯨꯈꯣꯏꯅ ꯃꯥꯏꯕ ꯆꯤꯡꯂꯦꯟꯗ "ꯕꯥꯖꯤ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯥꯏꯕ ꯁꯥꯕ ꯈꯔ ꯇꯝꯕꯤꯌꯨ." ꯆꯤꯡꯂꯦꯟꯅ "ꯑꯍꯩꯃ, ꯂꯨꯈꯣꯏ,
ꯅꯪꯅ ꯃꯥꯏꯕ ꯇꯝꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ? ꯕꯥꯖꯤ, ꯅꯆꯥꯅ ꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯑꯁꯦ ꯑꯣꯏꯖꯔꯒ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯗ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯉꯤ ꯕꯥꯖꯤ꯫ ꯑꯗꯨꯅ ꯅꯆꯥꯕꯨ ꯃꯥꯏꯕ ꯇꯝꯕꯤꯌꯨ ꯕꯥꯖꯤ꯫ ꯏꯕꯨꯡꯉꯣ ꯂꯨꯈꯣꯏ, ꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯅ ꯉꯁꯤ ꯈꯪꯖꯔꯤꯕ ꯍꯩꯖꯔꯤꯕ ꯃꯍꯩꯁꯤꯡ ꯑꯁꯦ ꯉꯁꯤ ꯐꯥꯎꯕ ꯀꯅꯥ ꯑꯃꯇꯒꯤ ꯃꯐꯝꯗ ꯇꯥꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯂꯨꯈꯣꯏ, ꯁꯤꯟꯐꯝ ꯑꯁꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯤꯌꯥꯝ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯐꯅ ꯁꯣꯟꯅꯒꯅꯤ꯫ ꯑꯗꯨꯒ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯂꯣꯏꯅꯦ꯫ ꯃꯁꯤ ꯈꯪꯅ ꯅꯪꯅ ꯆꯠꯄ ꯃꯊꯧ ꯇꯥꯏꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯍꯣꯏ ꯕꯥꯖꯤ, ꯅꯆꯥ ꯈꯪꯖꯔꯤ꯫ ꯑꯩ ꯕꯥꯖꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯉꯥꯛꯅ ꯆꯠꯆꯒꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯀꯔꯤ ꯑꯃꯠꯇ ꯇꯧꯖꯔꯛꯇ꯭ꯔꯤ, ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯇꯧꯖꯔꯣꯏ꯫ ꯂꯨꯈꯣꯏꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ ꯆꯤꯡꯂꯦꯟꯒꯤ ꯊꯃꯣꯏ ꯄꯦꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯕꯥꯖꯤ ꯄꯦꯜꯂꯦ꯫ ꯌꯦꯡꯉꯨꯍꯣꯏ, ꯅꯍꯩ ꯇꯝꯕ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯒꯗꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯄꯥꯟꯈꯠꯂꯛꯂꯤꯕ ꯊꯥ ꯑꯁꯤꯗ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯍꯧꯔꯁꯤꯅꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯂꯨꯈꯣꯏꯒꯤ ꯃꯐꯝꯗ ꯑꯃꯥꯏꯕ ꯆꯤꯡꯂꯦꯟꯅ ꯃꯥꯏꯕꯒꯤ ꯑꯣꯏꯕ ꯃꯍꯩ ꯀꯌꯥ ꯇꯝꯕꯤꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯝꯂꯛꯄꯅ ꯆꯍꯤ 3 ꯈꯔ ꯍꯦꯜꯂꯛꯄꯗ ꯑꯅꯥ ꯑꯌꯦꯛꯀꯤꯗ ꯅꯠꯇꯅ ꯂꯥꯏꯋꯥ ꯇꯤꯟꯋꯥ, ꯂꯥꯏ ꯀꯧꯊꯣꯛꯄꯅꯆꯤꯡꯕ ꯃꯈꯜ ꯀꯌꯥ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯔꯛꯄꯗꯒꯤ ꯇꯝꯂꯤꯕ ꯃꯍꯩꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕꯤꯔꯥ, ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯂꯧꯁꯤꯡ ꯎꯕꯅ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯕꯤꯔꯥꯅ ꯎꯔꯤꯕ ꯂꯧ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯂꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯧꯀꯣꯟ ꯑꯗꯨꯗ ꯂꯧ ꯎꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯂꯧ ꯑꯗꯨꯗ ꯊꯕꯛ ꯁꯨꯗ꯭ꯔꯤꯉꯩ ꯒꯟꯖꯥ ꯊꯛꯇꯨꯅ ꯂꯩ, ꯑꯗꯨꯒ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯊꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯕꯤꯔꯥꯁꯨ ꯍꯦꯛ ꯌꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯒꯟꯖꯥ ꯃꯄꯨꯡ ꯐꯥꯅ ꯊꯛꯅꯕ ꯅꯨꯃꯤꯠꯇ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯊꯕꯛ ꯁꯨꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯕ ꯃꯈꯩ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯊꯣꯛꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯆꯧꯕ ꯏꯜ ꯑꯃ ꯁꯥꯗꯨꯅ ꯄꯥꯠ ꯑꯆꯧꯕ ꯑꯃꯗ ꯏꯜ ꯑꯗꯨ ꯊꯥꯗꯔꯕꯗꯤ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯉꯥ ꯄꯨꯝꯅꯃꯛ ꯏꯜ ꯑꯗꯨꯗ ꯂꯥꯛꯂꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯉꯥ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯔꯅꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯒꯟꯖꯥ ꯊꯛꯂꯨꯕꯒꯤ ꯅꯤꯁꯥ ꯄꯥꯅꯔꯛꯄꯅ ꯑꯗꯨ ꯐꯩ, ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯏꯪ ꯇꯞꯂꯕ ꯅꯨꯄꯥ ꯑꯃꯅ, ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ꯫ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕꯗꯣ ꯋꯥꯅꯕꯅꯤ, ꯑꯔꯦꯝꯕ ꯇꯥꯒꯅꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯝꯅ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯅꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ, ꯑꯆꯧꯕ ꯏꯜ ꯑꯗꯨꯅ ꯄꯥꯠ ꯑꯗꯨ ꯊꯨꯡꯅ ꯊꯥꯖꯤꯟꯈ꯭ꯔꯕꯗꯤ ꯏꯜ ꯑꯗꯨꯅ ꯉꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯉꯥꯁꯤꯡ ꯑꯗꯨ ꯂꯛꯀꯅꯤ? ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯌꯥꯝ ꯑꯗꯨꯅ ꯇꯞꯅ ꯁꯣꯟꯅꯔꯛꯏ꯫ ꯑꯣꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯍꯥꯏꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ, ꯀꯥꯟꯅꯗꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯂꯧꯁꯤꯡ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯐꯧ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ, ꯐꯧ ꯍꯥꯏꯕꯁꯤ ꯄꯥꯝꯕꯤꯗꯒꯤ ꯆꯔꯣꯡ ꯄꯥꯟꯕꯅꯤ꯫ ꯄꯥꯝꯕꯤ ꯃꯁꯤꯡ ꯌꯥꯝꯂꯤꯕ ꯃꯈꯩ ꯆꯔꯣꯡ ꯌꯥꯝꯒꯗꯧꯔꯤꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎꯅꯔꯤꯕ ꯂꯧꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯧ ꯁꯪꯉꯝ ꯑꯃꯃꯝꯗꯤ ꯆꯥꯡꯌꯦꯡ ꯑꯣꯏꯅ, ꯁꯪꯉꯝ ꯑꯃꯗꯤ ꯐꯧ ꯁꯪꯕꯥꯏ ꯑꯃ, ꯄꯥꯝꯐꯦꯜ ꯑꯣꯏꯅ ꯍꯨꯟꯅꯔꯤꯕꯁꯤꯒꯤ ꯃꯍꯨꯠꯇ ꯏꯇꯥꯎꯁꯥ, ꯑꯗꯨꯅ ꯁꯪꯉꯝ ꯑꯃꯗ ꯐꯧ ꯕꯣꯔꯥ 5 ꯍꯨꯜꯂꯕꯗꯤ ꯐꯧ ꯄꯥꯝꯕꯤ ꯃꯁꯤꯡ ꯌꯥꯝꯂꯛꯀꯅꯤꯗꯣ, ꯐꯧ ꯌꯥꯝꯅꯁꯨ ꯂꯣꯛꯂꯒꯅꯤꯗꯣ꯫ ꯍꯣꯏꯅꯦ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯃꯤꯅꯦ꯫ ꯆꯨꯝꯃꯤ, ꯃꯗꯨ ꯇꯧꯁꯤ, ꯃꯗꯨ ꯍꯦꯛꯇ ꯍꯧꯔꯁꯤꯗꯣ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯂꯧꯗ ꯁꯪꯉꯝ ꯑꯃꯃꯝꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯅꯔꯝꯃꯤ ꯑꯃꯁꯨꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯧ ꯁꯥꯠꯄ ꯃꯇꯝ ꯉꯥꯏꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯧ ꯂꯣꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯟꯅꯅ ꯎꯈꯤꯕ ꯃꯑꯣꯡꯗ ꯎꯕ ꯂꯧꯐꯝꯁꯤꯡ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯆꯥꯡꯗ ꯐꯧ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯨꯟꯈꯤꯕ ꯂꯧꯐꯝꯁꯤꯡ ꯑꯗꯨꯗꯤ ꯕꯣꯔꯥ 5 ꯊꯣꯛꯄ, 6 ꯊꯣꯛꯄ ꯑꯃꯗꯤ 8 ꯊꯣꯛꯄꯅꯆꯤꯡꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯨꯈꯣꯏꯒꯤ ꯃꯃꯥ ꯑꯗꯨ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯨꯈꯣꯏ ꯃꯥꯒꯤ ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫
ꯌꯥꯝꯅ ꯊꯨꯅ ꯃꯃꯥꯕꯨ ꯎꯅꯤꯡꯂꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯂꯨꯈꯣꯏꯒꯤ ꯃꯅꯦ ꯏꯕꯦꯂꯩꯁꯨ ꯇꯥꯔꯝꯃꯤ꯫ ꯂꯨꯈꯣꯏꯒꯤ ꯃꯅꯦ ꯏꯕꯦꯂꯩꯅ "ꯂꯨꯈꯣꯏ, ꯅꯍꯥꯛ ꯍꯥꯟꯅ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ꯫ ꯅꯪ ꯃꯥꯝꯃꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕꯒ ꯂꯥꯛꯂꯒꯦ." "ꯍꯣꯏꯅꯦ." ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯂꯨꯈꯣꯏ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯎꯅꯔꯨꯗ꯭ꯔꯕꯗ ꯂꯨꯈꯣꯏꯕꯨ ꯎꯕꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯔꯥꯎꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯃꯃꯥꯒꯤ ꯑꯅꯥꯕꯗꯨ ꯀꯨꯞꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯖꯕ ꯍꯤꯗꯥꯛ ꯀꯌꯥ ꯁꯦꯝꯗꯨꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯈꯣꯏꯅ ꯂꯥꯌꯦꯡꯉꯛꯄꯅ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯔꯛꯄꯗ ꯃꯃꯥꯒꯤ ꯃꯁꯥꯗꯨ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯕꯤꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ "ꯕꯤꯔꯥ, ꯏꯇꯥꯎ ꯕꯤꯔꯥ, ꯑꯩꯅꯦ ꯂꯨꯈꯣꯏꯅꯦ, ꯑꯩ ꯂꯥꯛꯏꯌꯦ." ꯕꯤꯔꯅ "ꯏꯇꯥꯎ, ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯄꯅꯣ? ꯑꯩꯗꯤ ꯄꯨꯡ ꯉꯛꯎꯔꯦ꯫ ꯆꯌꯣꯜ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯇꯅ ꯂꯥꯛꯏꯕꯅꯤ." "ꯏꯃꯥꯕꯣ? ꯑꯩꯗꯤ ꯄꯥꯎ ꯇꯥꯗꯦꯅ." "ꯅꯠꯇꯦ, ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯂꯧ ꯆꯠꯁꯤ." "ꯀꯟꯅ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯦꯗ, ꯍꯧꯖꯤꯛꯄꯨꯗꯤ ꯐꯔꯦ, ꯑꯩꯅ ꯂꯥꯌꯦꯡꯗꯅ." "ꯅꯪꯅꯕꯨ ꯀꯃꯥꯏꯅ?" "ꯑꯣꯅꯦ, ꯑꯩꯁꯨ ꯑꯥꯗ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯨꯗ ꯃꯥꯏꯕ ꯇꯝꯅꯤꯡꯂꯛꯇꯨꯅ ꯍꯦꯛ ꯇꯝꯁꯤꯜꯂꯨꯔꯦ꯫ ꯑꯗꯨꯗ ꯑꯩꯁꯨ ꯍꯩꯔꯦ, ꯑꯗꯨꯅꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯂꯥꯌꯦꯡꯕ ꯉꯝꯂꯤꯕ ꯑꯁꯤꯅꯤ." "ꯑꯩ ꯊꯥꯖꯗꯦꯗ." "ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅ ꯏꯃꯥꯗꯣ ꯅꯥꯕ ꯐꯔꯦ, ꯑꯗꯨ ꯎꯔꯒ ꯈꯪꯂꯅꯤ." "ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ. ꯀꯩꯅꯣ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡꯁꯤꯕꯣ?" ꯕꯤꯔꯅ ꯅꯨꯡꯁꯤꯅ ꯀꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯈꯤꯗꯕ ꯃꯇꯝ ꯈꯔꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯑꯃꯅ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯤꯅꯔꯝꯃꯤ꯫ ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯕꯤꯔꯒꯤ ꯏꯃꯨꯡ ꯉꯁꯤꯅ ꯍꯟꯊꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯕꯤꯔꯅ ꯒꯟꯖꯥ ꯊꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯄꯨꯛꯅꯤꯡ ꯆꯪꯂꯛꯇꯕ ꯃꯇꯧꯗ ꯂꯨꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯨꯈꯣꯏꯅ "ꯃꯔꯨꯞ, ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯆꯥꯅ ꯂꯣꯏꯅꯔꯛꯂꯕ ꯑꯃꯗ ꯉꯥꯏꯔꯕ ꯃꯔꯨꯞꯅꯤ꯫ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯑꯣꯏꯔꯝꯂꯤꯕꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯍꯥꯛꯀꯤ ꯅꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯔꯕꯗꯤ ꯃꯈꯣꯏꯁꯤꯡꯗꯤ ꯀꯔꯝꯅ ꯂꯩꯒꯅꯤ? ꯃꯔꯨꯞꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯒꯟꯖꯥ ꯊꯛꯄ ꯂꯦꯞꯄꯤꯌꯨ꯫ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯍꯥꯟꯅꯒꯨꯝ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯏꯅꯔꯁꯤ꯫ ꯃꯔꯨꯞꯀꯤ ꯏꯃꯨꯡꯗ ꯋꯥꯔꯤꯕꯁꯦ ꯑꯩꯅ ꯈꯪꯖꯕ ꯍꯩꯖꯕ ꯏꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯖꯒꯦꯗꯣ꯫ ꯀꯔꯝꯅꯅꯣ ꯏꯇꯥꯎ? "ꯏꯇꯥꯎ, ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ, ꯑꯩ ꯇꯧꯒꯦ꯫ ꯊꯕꯛ ꯑꯁꯤ ꯄꯟꯊꯔꯒꯨꯝꯁꯤ, ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ꯫ ꯊꯕꯛ ꯑꯗꯨꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯨꯔꯛꯑꯒꯦ꯫ ꯃꯁꯤ ꯌꯥꯗꯕ ꯌꯥꯗꯦ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯜꯂꯒꯦ." ꯕꯤꯔ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯖꯍꯧꯏ꯫ ꯊꯧꯅꯥ ꯐꯔꯝꯕ ꯕꯤꯔ ꯃꯄꯥ ꯂꯩꯈꯤꯗꯕꯒꯤ ꯇꯨꯡꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯕꯤꯔꯒꯤ ꯌꯨꯝꯗ ꯂꯨꯈꯣꯏ ꯄꯣꯠ ꯃꯌꯣꯝ ꯑꯃ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯔꯅ "ꯉꯁꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯣ?" ꯂꯨꯈꯣꯏꯅ "ꯏꯇꯥꯎ, ꯑꯩ ꯂꯥꯛꯏ꯫ ꯇꯨ, ꯄꯣꯠ ꯃꯌꯣꯝꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯤ, ꯑꯩꯅ ꯇꯧꯒꯗꯕꯁꯤꯡꯒꯤ ꯄꯣꯠꯂꯝ꯫ ꯀꯔꯤꯅꯣ ꯃꯌꯥꯝꯁꯤꯗꯤ? ꯆꯠꯂꯁꯤ ꯏꯇꯥꯎ, ꯑꯗꯨ ꯌꯦꯡ ꯂꯩꯔꯅꯨ꯫ ꯅꯈꯣꯏꯒꯤ ꯌꯣꯠꯄꯥꯛ ꯑꯃꯗꯤ ꯄꯣꯔꯛꯎ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ." ꯑꯁꯨꯝꯅ ꯕꯤꯔꯅ ꯇꯨꯡꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎꯒꯤ ꯂꯝꯕꯤꯗꯨꯗ ꯕꯤꯔ ꯑꯃꯁꯨꯡ ꯂꯨꯈꯣꯏ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯡꯂꯕ ꯀꯅꯥꯁꯨ ꯆꯠꯅꯗ꯭ꯔꯕ ꯂꯝꯕꯤꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯕꯤꯔꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯏꯇꯥꯎ? ꯀꯔꯤ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕꯅꯣ?" ꯂꯨꯈꯣꯏꯅ "ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯑꯁꯤ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯖꯥꯎ ꯑꯁꯤꯗꯅꯤ꯫ ꯆꯤꯡ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯁꯦꯟꯌꯥꯏ ꯇꯥꯜꯂꯨꯒꯗꯕꯅꯤ." ꯃꯗꯨꯗ ꯕꯤꯔꯅ "ꯃꯇꯧ ꯀꯔꯝꯅ ꯇꯥꯟꯒꯗꯕꯅꯣ? ꯍꯣꯔꯦꯟ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯈꯪꯂꯨ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯁꯨꯝ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯆꯤꯡꯖꯥꯎ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯖꯥꯎ ꯑꯗꯨ ꯌꯧꯔꯕꯗ ꯂꯨꯈꯣꯏ ꯃꯈꯨꯠꯇ ꯂꯥꯏꯋꯥ ꯈꯔ ꯁꯣꯜꯂꯗꯨꯅ ꯃꯃꯤꯠ ꯑꯅꯤꯃꯛꯇ ꯅꯥꯟꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯃꯥꯏ ꯑꯗꯨꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯄꯥꯝ ꯀꯣꯏꯈꯤꯕꯒꯤ ꯀꯣꯛꯂꯕ ꯃꯐꯝ ꯑꯃ꯫ ꯃꯗꯨꯗ ꯂꯨꯈꯣꯏꯅ "ꯂꯩꯔꯦ ꯏꯇꯥꯎ, ꯆꯠꯂꯁꯤ ꯂꯥꯎ." "ꯀꯗꯣꯝꯗꯅꯣ?" "ꯑꯩꯒꯤ ꯇꯨꯡ ꯑꯗꯨꯝ ꯏꯜꯂꯣ, ꯂꯩꯔꯦ ꯍꯥꯏꯁꯤꯅ ꯑꯩꯅ." "ꯑꯁ ꯏꯇꯥꯎ, ꯅꯪꯕꯨ ꯏꯕꯥꯅꯤꯅ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯗꯤ ꯕꯥꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ." "ꯍꯦꯔꯥ ꯏꯇꯥꯎ, ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕ꯭ꯔꯅꯦ? ꯑꯩ ꯇꯧꯒꯦ ꯀꯩꯗꯧꯔꯒꯦ?" ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯥꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯇꯨꯅ
ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ "ꯏꯇꯥꯎ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ, ꯑꯩ ꯊꯕꯛ ꯈꯔ ꯇꯧꯒꯦ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯕꯣꯔꯥ ꯃꯆꯥꯗꯨ ꯄꯥꯏꯔꯒ ꯕꯣꯔꯥꯗꯨꯗ ꯌꯥꯎꯔꯤꯕ ꯀꯕꯣꯛ ꯑꯐꯥꯕꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯄꯥꯝ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯀꯕꯣꯛꯁꯤꯡ ꯑꯗꯨ ꯆꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯏꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯂꯨꯈꯣꯏ ꯕꯤꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯇꯥꯎ, ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯁꯤ꯫ ꯃꯇꯝ ꯑꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯥꯗ ꯎꯔꯤꯕ ꯂꯧꯇꯥꯡꯁꯤꯡ ꯑꯁꯤꯗ ꯂꯩꯔꯨꯔꯁꯤ" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯑꯃꯗꯤ ꯑꯋꯥꯡꯕ ꯆꯤꯡꯒꯤ ꯃꯐꯝ ꯑꯣꯏꯕꯅ ꯌꯥꯝꯅꯁꯨ ꯏꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯩ ꯍꯧꯒꯠꯅꯕ ꯁꯤꯡ ꯈꯔ ꯊꯤꯔꯝꯃꯤ꯫ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯤꯡ ꯑꯗꯨ ꯍꯧꯒꯠꯂꯗꯨꯅ ꯃꯩ ꯇꯤꯛꯂꯗꯨꯅ ꯂꯨꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛꯂꯤꯕ ꯃꯩꯖꯥꯎ ꯑꯗꯨꯅ ꯑꯏꯪꯕꯗꯨ ꯀꯣꯛꯍꯟꯈꯤ꯫ ꯃꯩ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯕꯤꯔ ꯑꯃꯁꯨꯡ ꯂꯨꯈꯣꯏ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯇꯧꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯕꯤꯔꯅ "ꯃꯔꯨꯞ, ꯃꯤꯌꯥꯝꯅ ꯍꯥꯏꯅꯕ ꯍꯤꯂꯣꯏ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯩ꯫ ꯃꯔꯨꯞꯅ ꯍꯤꯂꯣꯏ ꯀꯧꯊꯣꯛꯄ ꯉꯝꯕ ꯂꯩꯋꯥꯒ ꯂꯩꯔꯕꯗꯤ ꯀꯧꯊꯣꯛꯄꯤꯌꯨ꯫ ꯅꯇꯥꯎꯗꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ." "ꯃꯇꯥꯡ ꯆꯥꯗꯦꯗ ꯏꯇꯥꯎ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯕꯨ ꯂꯩꯇꯥꯏꯅꯕ ꯉꯝꯕ ꯅꯠꯇꯅ ꯃꯤꯆꯝ ꯑꯃꯅ ꯍꯦꯛꯇ ꯎꯕ ꯍꯥꯏꯕꯁꯦ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ." ꯂꯨꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯔꯅ ꯈꯜꯂꯤ, "ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯦ ꯉꯝꯗꯤ ꯉꯝꯕꯖꯥꯠꯅꯤꯗꯣ꯫ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯎꯔꯒꯦ" ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯟꯖꯤꯟ ꯂꯨꯈꯣꯏꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯔꯅ ꯍꯟꯖꯤꯟ ꯂꯦꯞꯇꯅ ꯍꯪꯂꯛꯏ, "ꯏꯇꯥꯎ, ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯎꯍꯜꯂꯨꯗ." ꯂꯨꯈꯣꯏꯅ ꯇꯞꯅ, "ꯅꯍꯥꯛꯅ ꯌꯥꯝꯅ ꯎꯅꯤꯡꯂꯤꯕꯗꯣ ꯅꯇꯨꯡꯗ ꯂꯩꯔꯦ." ꯂꯨꯈꯣꯏꯒꯤ ꯈꯨꯗꯛꯇ ꯍꯥꯏꯖꯤꯜꯂꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯀꯤꯅ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯍꯦꯂꯣꯏ 8 ꯑꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯕꯤꯔꯅ "ꯍꯣꯏꯕ" ꯍꯥꯏꯔꯝꯂꯒ ꯃꯩ ꯑꯗꯨ ꯂꯥꯜꯂꯒ ꯂꯨꯈꯣꯏꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯥꯏꯗ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯕꯤꯔꯗꯤ ꯀꯧꯕ ꯇꯥꯗꯕ ꯃꯈꯩ ꯋꯥꯈꯜ ꯇꯥꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯕꯤꯔꯒꯤ ꯂꯋꯥꯏꯗ ꯀꯔꯤꯅꯣ ꯍꯩꯖꯕ ꯈꯔ ꯁꯣꯜꯂꯤ, ꯑꯗꯨꯒ ꯏꯁꯤꯡ ꯈꯔꯁꯨ ꯊꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯕꯤꯔ ꯇꯞꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯤꯔ ꯌꯥꯝꯅ ꯀꯤꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏ ꯅꯠꯇꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯗꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯕꯤꯔꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯂꯝꯃꯤ꯫ "ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯖꯕ꯭ꯔꯣ ꯏꯇꯥꯎ? ꯀꯝꯗꯧꯒꯦ?" "ꯀꯗꯥꯏꯗꯒꯤꯅꯣꯗ, ꯐꯖꯕ ꯊꯤꯕꯒ ꯑꯃꯠꯇ ꯈꯪꯗꯦꯗ ꯏꯇꯥꯎ꯫ ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯏꯗꯨꯅꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯁꯥꯏꯅ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦꯗꯣ?" "ꯌꯥꯖꯔꯦ, ꯑꯩ ꯄꯦꯟꯖꯔꯦ. ꯃꯇꯨꯡꯗꯅꯦ ꯁꯨꯡꯍꯥꯏ ꯍꯥꯏꯖꯔꯔꯣꯏ." ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔ ꯑꯃꯗꯤ ꯂꯨꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯇꯝꯅꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯂꯨꯈꯣꯏꯅ, "ꯏꯇꯥꯎ, ꯉꯔꯥꯡ ꯆꯥꯏꯔꯝꯕ ꯀꯕꯣꯛꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤ. ꯃꯗꯨ ꯊꯤꯔꯨꯁꯤ." "ꯍꯣꯏ ꯏꯇꯥꯎ, ꯊꯤꯔꯨꯔꯁꯤ. ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯝꯗꯧꯒꯗꯧꯔꯤꯕꯅꯣ?" "ꯌꯥꯝꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯏꯇꯥꯎ. ꯑꯩꯒꯤ ꯇꯨꯡꯗ ꯏꯜꯂꯣ. ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯏꯇꯥꯎꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯤ. ꯏꯇꯥꯎꯒꯤ ꯐꯠꯇꯅꯕ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗ." ꯃꯁꯤ ꯍꯥꯏꯅꯔꯗꯨꯅ ꯄꯥꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯃꯈꯣꯏꯅ ꯉꯔꯥꯡ ꯆꯥꯏꯔꯝꯕ ꯀꯕꯣꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯂꯨꯈꯣꯏꯅ, "ꯀꯕꯣꯛꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯔꯝꯒꯅꯤ ꯏꯇꯥꯎ. ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯊꯤꯁꯤ." "ꯍꯣꯏ ꯏꯇꯥꯎ, ꯏꯇꯥꯎꯅ ꯅꯣꯡꯄꯣꯛ ꯊꯪꯕꯁꯤꯗ ꯌꯦꯡꯕꯤꯔꯣ, ꯑꯩꯅ ꯅꯣꯡꯆꯨꯞ ꯊꯪꯕꯁꯤꯗ ꯌꯦꯡꯒꯦ." ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ." "ꯍꯥꯏꯁ, ꯏꯇꯥꯎ ꯕꯤꯔ, ꯂꯥꯎꯅꯦ ꯁꯣꯝꯗ." "ꯍꯥ, ꯀꯔꯤ ꯀꯝꯗꯧꯕ?" ꯇꯨ, ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯄꯥꯡꯕꯗ ꯈꯔ ꯀꯨꯇꯛꯅ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯀꯕꯣꯛꯁꯤꯡ ꯑꯁꯦ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯄꯩꯗꯨꯅ ꯂꯩꯔꯤꯕꯁꯦ ꯎꯗ꯭ꯔꯅꯦ ꯏꯇꯥꯎ ꯕꯤꯔ?" "ꯍꯣꯏꯅꯦꯍꯦ, ꯂꯩꯔꯦꯅꯦꯍꯦ." ꯃꯇꯧ ꯀꯔꯝꯅ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯉꯛꯈ꯭ꯔꯦꯗ." ꯉꯛꯀꯅꯨ ꯏꯇꯥꯎ. ꯅꯇꯥꯎꯅ ꯅꯍꯥꯟ ꯃꯈꯩ ꯇꯝꯁꯤꯜꯂꯨꯔꯤꯕ ꯏꯍꯩ ꯑꯗꯨꯅꯤ. ꯃꯁꯤ ꯌꯧꯔꯗꯤ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯒꯅꯤꯗꯣ." "ꯀꯝꯗꯧꯅ?" "ꯏꯇꯥꯎ, ꯀꯔꯤꯝꯇ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯏꯇꯥꯎꯅ ꯄꯥꯡꯊꯣꯛꯄꯤꯔꯒ ꯂꯣꯏꯔꯦ." "ꯑꯁ, ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯑꯦꯗ ꯑꯩꯗꯤ." "ꯑꯁ, ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ? ꯅꯇꯥꯎꯕꯨ ꯊꯥꯖꯗ꯭ꯔꯕꯣ?" "ꯏꯇꯥꯎꯕꯨꯗꯤ ꯊꯥꯖꯩ. ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡꯁꯤꯗ
ꯅꯨꯄꯥ ꯊꯣꯛꯇ ꯇꯧꯅꯨꯗ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯟꯅꯗꯤ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯄꯗꯥꯏꯅꯦ ꯏꯇꯥꯎ ꯅꯪꯕꯨ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯗꯤ ꯌꯥꯔꯦꯁꯦ ꯏꯕꯥꯅꯤꯁꯨ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯊꯧꯕꯥꯡꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯟꯊꯕ ꯇꯧꯗꯅ ꯂꯨꯈꯣꯏ ꯃꯍꯥꯛꯅ ꯌꯥꯜꯂꯤꯕ ꯈꯥꯎ ꯃꯆꯥ ꯑꯗꯨꯗꯒꯤ ꯂꯪ ꯑꯍꯤꯡꯕ ꯌꯦꯔꯨꯝ 8 ꯃꯩ ꯊꯥꯅꯅꯕ ꯎꯆꯥꯟ 8 ꯂꯥꯇꯣꯟ ꯑꯃ ꯄꯨꯊꯣꯔꯛꯈꯤꯕ ꯑꯗꯨ ꯂꯥꯇꯣꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯔꯨꯝ 8 ꯑꯗꯨ ꯄꯔꯦꯡ ꯁꯥꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯎꯆꯥꯟ 8 ꯑꯗꯨ ꯃꯩ ꯆꯨꯔꯒ ꯂꯨꯈꯣꯏ ꯐꯝꯊꯔꯛꯇꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯂꯩꯋꯥꯁꯤꯡ ꯑꯗꯨ ꯁꯣꯟꯕ ꯂꯣꯏꯔꯗꯨꯅ ꯕꯤꯔꯗ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎꯅ ꯁꯟꯊꯣꯡ ꯃꯥꯏꯀꯩꯗ ꯐꯝꯕꯤꯔꯣ ꯑꯗꯨꯒ ꯏꯇꯥꯎꯒꯤ ꯃꯥꯏꯗꯨꯅ ꯆꯤꯡꯈꯩ ꯄꯥꯡꯅ ꯑꯣꯜꯂꯁꯤꯗꯣ ꯑꯗꯨꯒ ꯂꯪ ꯑꯍꯤꯡꯕ ꯃꯆꯤꯟ ꯑꯁꯤ ꯄꯥꯏꯕꯤꯌꯨ ꯑꯩ ꯂꯪ ꯑꯁꯦ ꯂꯩꯔꯣꯟ ꯁꯣꯟꯗꯨꯅ 8 ꯀꯣꯏꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯐꯝ ꯂꯦꯡꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯂꯪ ꯃꯆꯤꯟ ꯑꯗꯨꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗꯦꯀꯣ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯂꯨꯈꯣꯏ ꯃꯆꯤꯟꯗ ꯇꯞꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯂꯨꯈꯣꯏꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄꯗ 8 ꯁꯨꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯈꯪꯍꯧꯗꯅ ꯂꯩꯅꯨꯡꯗꯨꯗꯒꯤ ꯂꯩꯃꯥꯏ ꯑꯗꯨ ꯅꯤꯛꯄ ꯅꯥꯀꯣꯡ ꯄꯪꯁꯤꯟꯕ ꯃꯈꯩ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯕꯤꯔꯗꯤ ꯂꯪ ꯃꯆꯤꯟ ꯑꯗꯨ ꯂꯪꯊꯣꯛꯂꯒ ꯂꯥꯎꯔꯗꯨꯅ ꯐꯅ ꯁꯥꯡꯅ ꯆꯦꯟꯊꯣꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯨꯈꯣꯏꯗꯤ ꯃꯀꯣꯛ ꯄꯥꯏꯔꯒ ꯅꯤꯡꯕ ꯀꯥꯏꯔꯗꯨꯅ ꯐꯝꯊꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯕꯤꯔ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ ꯕꯤꯔꯅ ꯏꯇꯥꯎ ꯂꯨꯈꯣꯏ ꯏꯇꯥꯎꯅ ꯈꯣꯡ ꯇꯤꯡꯊꯣꯛꯂꯒ ꯈꯨꯠ ꯀꯣꯛꯇ ꯊꯝꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯕꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯧ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯍꯦꯛꯇ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕꯗꯨꯅꯤ ꯏꯇꯥꯎ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯗꯨꯅ ꯅꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯅꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯦ ꯍꯥꯟꯅꯅ ꯈꯪꯂꯕꯁꯨ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ ꯑꯩꯅ 8 ꯁꯨꯅ ꯀꯣꯏꯕꯗꯨ ꯁꯨꯔꯝꯂꯒꯗꯤ ꯂꯪ ꯑꯁꯤꯅ ꯀꯣꯏꯁꯤꯜꯂꯕ ꯂꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯁꯤ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯌꯥꯝꯂꯕ ꯍꯤ-ꯌꯥꯏ ꯁꯦꯟꯌꯥꯏ ꯀꯌꯥ ꯑꯃ ꯐꯪꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯂꯦꯗꯣ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯂꯩ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯑꯩꯅ ꯐꯪꯒꯦ ꯈꯜꯂꯕꯗꯤ ꯃꯔꯨꯞꯀꯤ ꯀꯣꯛ ꯑꯗꯨ ꯀꯛꯂꯒ ꯊꯧꯔꯝ ꯈꯔ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯒꯗꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯏꯇꯥꯎ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯏꯇꯥꯎꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯏꯜꯂꯝꯃꯕꯗꯤ ꯊꯣꯛꯂꯝꯃꯣꯏꯗꯕꯅꯤ ꯑꯩꯁꯨ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯐꯔꯦꯁꯦ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯍꯧꯔꯛꯂꯕꯗꯤ ꯆꯠꯄꯤꯔꯨꯒꯅꯨ ꯏꯇꯥꯎ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯤꯑꯣꯏꯕ ꯃꯔꯛ ꯑꯁꯤꯗ ꯍꯤꯡꯕ ꯌꯥꯅꯕ ꯈꯟꯅꯔꯨꯔꯁꯤ ꯂꯨꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯕꯤꯔ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯨꯈꯣꯏꯒꯤ ꯇꯨꯡꯗ ꯇꯞꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯇꯨꯡꯗ ꯕꯤꯔ ꯃꯥꯒꯤ ꯃꯔꯨꯞ ꯂꯨꯈꯣꯏꯅ ꯃꯥꯒꯤꯗꯃꯛ ꯀꯌꯥꯗ ꯈꯟꯕꯤꯕ ꯑꯃꯗꯤ ꯃꯥꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯐꯖꯔꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯇꯥꯛꯄꯤꯕꯗꯒꯤ ꯃꯍꯥꯛꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯐꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯇ ꯏꯟꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯆꯍꯤꯒꯤ ꯐꯧ ꯍꯥꯞꯆꯔꯗꯨꯅ ꯕꯤꯔꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯣꯏꯔꯛꯂꯝꯈꯤ ꯂꯧ ꯎꯗꯕ ꯃꯇꯝꯗꯁꯨ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯂꯨꯈꯣꯏꯁꯨ ꯍꯥꯟꯅ ꯃꯥꯅ ꯂꯩꯔꯝꯕ ꯃꯅꯦ ꯏꯕꯦꯂꯩꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯆꯧꯕꯤꯇꯣꯟꯁꯨ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯂꯨꯈꯣꯏ ꯑꯃꯁꯨꯡ ꯆꯧꯕꯤꯇꯣꯟ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯏꯕꯦꯂꯩ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏꯁꯨ ꯈꯪꯂꯝꯃꯤ ꯂꯨꯈꯣꯏꯒꯤ ꯆꯝꯂꯕ ꯊꯃꯣꯏ ꯁꯦꯡꯖꯕ ꯑꯃꯗꯤ ꯆꯧꯕꯤꯇꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯇꯧꯗꯨꯗ ꯆꯤꯡꯂꯦꯟꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯆꯧꯕꯤꯇꯣꯟꯕꯨ ꯏꯕꯦꯂꯩꯒ ꯇꯥꯟꯅꯔꯒ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯨꯈꯣꯏ ꯑꯃꯁꯨꯡ ꯆꯧꯕꯤꯇꯣꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤꯔꯝꯃꯤ